Welcome back to my YouTube channel. Ngasigi video sina na Instagram da question hangbirakpa aduga aina YouTube da answer pizarake habido adigi vlog odone aduga anambana su agi subscriber agi fan mayam na su adum nihaga vlog naminaro habido adugi mana question je hanga ani wahangse aduga aina paokhum pidene bako ado hawase. How tall are you, Hai? I'm 164 centimeter. High grade 164. 164 high grade. Che kari color na khwai dagi pamge che. I say anamana black white ko dam pame black white. Bangalore da di karam ba jaga da laiye. Bangalore ge yalahanka da laiye. Hango do. Nang video number da mai pai je kai gino. Sisina mo so hang crop ne. Adam akhoi se photo number la ngai ama oiro migi fajaba angle ama laitra ado agi som gi saksena haina ba angle hai tare ko som ut ba ja kya ngonda mai sam pom ba tap tawe ha ba ado gi sum phai bane simple ma hanga ke ko di nang gina try. Champion ka Maria ka koi na brai. Muy nang gira. Maria kama. Champion kama. Kama kaya ba di kayo kala ni mayam na mo. Remam da lemi na ba malaman. Maria lao. Maria. Lao he. Dito totoo mo ay spa. Hala. Nang ga champion ga koi na brai. Kana aso. Mi mang được bên biển Jadi mai na. Jadi mai yum hai. Champion ka mai. Cái gì vậy? Champion đi ra được bao nhiêu nhỉ? Anh không được đâu. Vậy chín nào à này hay rồi. Ako yung chiên tao mà tao nhớ tôi cũng bảo em lên chỉ cục này. Ay cool da lay ko. Hồi mà cổ ra đây. Hai ko da ja. Je chahi kya sura ke? So he say I 22, 23 chẳng ngọc tay ba. Juni haga pun na life taro o Thai na senior beds kibi uba sa nang sitaw ni hai. Nang hai zero dito. Jene aga punna live tour o thai na gi senior batch ko mi u ba se nung si taw ne. Taw re ko live. Na te. Live na ti ti. Video. Ok. Taro Okay. It's kya no hungry ko. Hungry hungry. Sigaro. Single or not? Antekan. Kay jage aduk yam nung si ba ma yawi do. Kay Ano jage. di compliments kumbani. Ay di akang di. Question na mo. Femina Miss India Manipur apply daw roidro. Ay hojik adu apply tawdi tawninge bako aduga ay hojik fit oidri ba adugi prepare taw ba machange adu phasana preparation do tawraga chahi khara dum changa su dum tawninge Dise. Nang na vlog na mi se DSLR da gira na jaga phone da gira. phone dagi yes ara le be pisa ga le zate Please come back for Miss Femina India 2022. mase ay vlog ay vlog hai ay khara khang mami oram gani hana gi taw ba ma'am hai rai se ay na hoji hai zakre for now I didn't prepare for that so it will take 2 or 3 years I don't know run Nang sa pa za roy. kay ma Nang sa pa. ay sa pa za din Ichan lupido cabin crew or haninge kadai da na kai. adum cabin crew se hojikti adum imphal da su yamna chawkhat labane bako haidi anambana aviation gi kano institute ma hang bane ada su dum tamge su ya aduga tamdraga su adum YouTube da video khara gumba yengaga adum atopa senior crew haidi experience lai ba kangbu ko moi da dum hangaga kano tawba su yai apamba Je cabin crew se na taba atopa che gi khanjaba tungi bunsigi laibra. hojiki oina di laite adum cabin crew se yari khai adum tawge na khale because I like pa batale to page There was this all bese nungai bro. nungai Je hoi lai minari. Oh,
ꯆꯦ ꯍꯣꯏ ꯂꯩꯃꯤꯟꯅꯔꯤꯈꯩꯗꯣ ꯂꯣꯏ ꯀ꯭ꯔꯤꯎ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯣ ꯗꯥ ꯆꯦꯝꯄꯤꯌꯟ ꯅꯠꯇꯕ ꯃꯅꯤꯄꯨꯔꯤ ꯅꯨꯄꯥ ꯑꯇꯩꯗꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯅꯃꯛ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯍꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯉꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟ ꯅꯠꯇꯕ ꯅꯨꯄꯥ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯎꯋꯦ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯍꯣꯏ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯥꯝꯅ ꯌꯥꯎꯕꯗꯤ ꯑꯣꯏꯗꯦ ꯖꯁ 2, 3, 4, 5 ꯃꯨꯛꯇꯪ 5ꯕꯨ ꯁꯨꯔꯝꯃꯣꯏꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯑꯩꯅ ꯈꯪꯕꯗ 2 ꯈꯛꯇꯪ ꯈꯪꯉꯦꯕꯀꯣ 2 ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯤ ꯃꯩꯇꯩꯃꯛ ꯅꯠꯇꯕ ꯅꯦꯄꯥꯂꯤꯒꯨꯝꯕ ꯑꯣꯏꯕꯗ ꯑꯣꯏꯌꯦꯕ ꯅꯣꯏ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯗꯣ ꯀ꯭ꯔꯤꯎ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯐꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯀꯩꯅꯣ ꯒ꯭ꯔꯨꯞꯇ ꯐꯣꯇꯣ ꯅꯃꯛꯀꯦ ꯅꯣꯡꯃ ꯃꯣꯏ ꯗ꯭ꯔꯦꯁ ꯐꯪꯉꯀꯥꯟꯗ ꯃꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤ ꯑꯣꯏꯔꯤꯕꯀꯣ ꯍꯥꯏꯗꯤ ꯄꯥꯏꯗ꯭ꯔꯤꯕ ꯃꯣꯏ ꯄꯨꯂꯞꯅ ꯗ꯭ꯔꯦꯁ ꯐꯪꯉꯀꯥꯟꯗ ꯄꯨꯂꯞ ꯑꯗꯨꯒꯤ ꯚ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯛꯀꯦ ꯆꯦ ꯁꯨꯁꯃꯤꯇꯥꯁꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯆꯦꯒꯤ ꯍꯣꯕꯤꯒ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯗꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯕꯤ ꯍꯥꯏꯔꯒꯅ ꯑꯩ ꯒꯥꯔꯗꯦꯅꯤꯡ ꯑꯗꯨꯝ ꯇꯧꯋꯦ ꯑꯍꯥꯡꯕ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯏꯁꯩ ꯇꯥꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯅꯪ ꯍꯥꯏꯔꯤꯅꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯄꯨꯔꯥ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯆꯦꯆꯦꯒꯨꯝꯕꯅꯤ ꯍꯥꯏꯗꯤ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯩꯅꯣ ꯀꯩꯝ ꯈꯪꯗꯕꯤꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯆꯦꯁꯦ ꯊꯦꯡꯅꯩꯌꯦꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯒ ꯈꯪꯗꯦ ꯂꯩꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯒꯤ ꯆꯦꯆꯦꯕꯨꯗꯤ ꯂꯩꯇꯦꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯆꯦꯁꯦ ꯄꯨꯔꯥ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯆꯦꯆꯦꯒꯨꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯦꯌꯔ ꯇꯧꯋꯦ ꯂꯣꯏ ꯇꯧꯋꯤꯗꯨꯗꯤ ꯁꯤꯁꯇꯔꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯁꯤꯁꯦ ꯅꯣꯏ ꯇꯥꯔꯒ ꯅꯣꯛꯅꯤꯡꯅꯦꯕꯀꯣ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯚ꯭ꯂꯣꯛꯇꯁꯨ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯑꯩ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯦ ꯑꯩꯒꯤ ꯃꯪꯗ ꯁꯨꯡꯃꯪ ꯃꯪꯉꯨꯗꯦ ꯑꯩꯒꯤ ꯑꯦꯝꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯁꯦ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯄꯅꯦ ꯀꯨꯊꯤ ꯌꯦꯡꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯏꯆꯥꯁꯤꯡꯁꯦ ꯄꯣꯛꯑꯒ ꯍꯥꯏꯗꯤ ꯀꯩꯝꯇ ꯃꯍꯩ ꯆꯥꯔꯣꯏꯗ꯭ꯔꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯨꯊꯤꯁꯦ ꯌꯦꯡꯕ ꯀꯥꯟꯗꯅꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛꯀꯤ ꯂꯝꯕꯤ ꯅꯨꯡꯁꯤꯠꯀꯤ ꯂꯝꯕꯤꯗ ꯆꯥꯅꯩ ꯈꯣꯠꯂꯦꯒ ꯍꯥꯏꯔꯛꯄ ꯑꯗ ꯑꯩꯁꯦ ꯑꯗꯨꯒ ꯑꯗꯩꯗ ꯑꯩꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯦ ꯍꯥꯏꯗꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯇꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦꯕ ꯇꯧꯗꯕꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯨꯊꯤꯗ ꯍꯥꯏꯔꯛꯏꯗꯨꯗꯤ ꯈꯣꯠꯂꯛꯏꯗꯨꯗꯤꯅ ꯍꯥꯏꯔꯒ ꯑꯩ ꯅꯝꯗꯅ ꯇꯧꯔꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯑꯩꯅ ꯇꯧꯕꯁꯦ ꯑꯗꯨꯗꯒꯤ ꯑꯣꯏꯈꯤꯕꯅꯦ ꯆꯦ ꯍꯟꯗꯛ ꯐ꯭ꯂꯥꯏꯠ ꯄꯥꯏꯗ꯭ꯔꯕꯣ ꯍꯟꯗꯛꯁꯦ ꯑꯅꯝꯕꯅ ꯀꯣꯚꯤꯗꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯈꯔ ꯋꯔꯁ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯝ ꯐ꯭ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯀꯦꯟꯁꯦꯜ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯄꯥꯏꯗꯕ 10ꯃꯨꯛ ꯁꯨꯔꯝꯃꯅꯤꯀꯣ 8, 9, 10 ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯄꯥꯏꯗꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕꯒ ꯑꯣꯔ 12 ꯂꯣꯏꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯒ ꯊꯕꯛ ꯇꯧꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕꯒ ꯀꯔꯝꯕꯅ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯖꯣꯕꯁꯤꯗꯤ 12 ꯂꯣꯏꯔꯒ ꯆꯪꯉꯁꯨꯀꯩꯁꯨ ꯀꯥꯏꯗꯦ ꯒ꯭ꯔꯦꯖꯨꯑꯦट ꯂꯣꯏꯔꯒ ꯆꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯍꯥꯏꯗꯤ ꯗꯤꯒ꯭ꯔꯤꯒꯨꯝꯕ ꯄꯥꯏꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯜꯂꯣꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯕ ꯉꯝꯗꯅ ꯂꯩꯔꯦꯕ ꯑꯗꯨꯝ ꯑꯦꯛꯖꯥꯝꯗꯣ ꯍꯣꯜ ꯇꯧꯔ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯦꯅꯤ ꯀꯩꯅꯣꯗꯁꯨ ꯍꯌꯦꯡ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯔꯀꯥꯟꯗꯁꯨ ꯅꯪ ꯍꯌꯦꯡ ꯑꯦꯅꯤ ꯍꯥꯌꯔ ꯄꯣꯖꯤꯁꯟꯒꯨꯝꯕ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯗ꯭ꯔꯗꯤ ꯑꯣꯏꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯠꯇꯣ ꯍꯥꯟꯅ ꯂꯣꯏꯊꯣꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯔꯦ ꯑꯃ ꯇꯧꯕꯗꯣ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡ ꯍꯣꯏ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯊꯣꯛꯀꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯔꯦꯁꯤꯌꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯥꯏꯗꯤ ꯄꯥꯛ ꯊꯥꯖꯗꯦ ꯏꯚꯟ ꯒꯨꯍꯥꯇꯤꯐꯥꯎ ꯊꯥꯖꯗꯦ ꯀꯣꯚꯤꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯑꯅꯝꯕꯅ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯔꯦ ꯑꯃꯅ ꯕꯦꯡꯒ꯭ꯂꯣꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯒꯅꯤ ꯆꯦ ꯐꯦꯕꯋꯥꯔꯤ ꯊꯥꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯀꯧꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯐꯦꯕꯋꯥꯔꯤꯗꯤ ꯑꯣꯏꯊꯣꯛꯇꯧ ꯃꯥꯟꯗꯦ ꯃꯥꯔꯆ ꯂꯥꯁ ꯋꯤꯛ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜ ꯐꯥꯔꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯇꯥꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗꯦꯀꯣ ꯑꯩꯒꯤ ꯑꯦꯖꯝꯁꯟꯅꯤ ꯁꯤꯁꯇꯔꯁꯦ ꯍꯥꯟꯅ SRHSS ꯀꯥꯟꯆꯤꯄꯨꯔꯗ ꯇꯝꯃꯛꯑꯦ ꯆꯦꯁꯦ ꯖꯒꯣꯏ ꯇꯝꯃꯛꯄ꯭ꯔꯣ ꯄꯤꯛꯏꯉꯩꯗ ꯑꯗꯨꯒ ꯆꯦꯁꯦ ꯀꯩ ꯂꯝꯗꯒꯤꯅ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯍꯥꯏꯕꯤꯔꯝꯃꯣ ꯖꯒꯣꯏꯗꯤ ꯇꯝꯃꯛꯇꯦꯗ ꯖꯒꯣꯏ ꯁꯥꯕ ꯍꯩꯇꯦ ꯃꯥꯀꯥꯟꯗꯗꯤ ꯌꯥꯝꯅ ꯁꯥꯔꯁꯨ ꯊꯦꯛꯇꯕꯤ ꯄꯨꯔꯥ ꯁꯥꯗꯤꯡꯗ ꯁꯥꯕꯤ ꯇꯧꯋꯦꯕꯀꯣ ꯁꯨꯡꯍꯩ ꯍꯩꯇꯦ ꯖꯒꯣꯏ ꯏꯁꯩꯗꯤ ꯀꯩꯝ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯂꯣꯏꯔꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯥꯝ ꯍꯪꯉꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯍꯧꯒꯦꯕꯀꯣ ꯑꯇꯣꯞꯄ ꯀꯩꯝ ꯍꯥꯏꯔꯨꯅꯕ ꯑꯩꯒꯤ ꯆꯍꯤꯁꯦ 23 ꯆꯪꯉꯛꯏꯅꯦ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏꯗ 23 ꯃꯄꯨꯡ ꯐꯥꯗꯣꯏꯕ ꯆꯦ ꯀꯧꯔꯝꯃꯒ ꯃꯣꯏꯅ ꯍꯜꯂꯦꯝꯕꯅꯤꯅ
ꯆꯦ ꯀꯩꯒꯨꯝꯕ 12 ꯂꯣꯏꯕꯒ ꯖꯣꯕꯁꯦ ꯇꯧꯔꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯝꯗꯕꯒꯤ ꯃꯇꯝ ꯂꯩꯒꯗ꯭ꯔꯥ? ꯃꯇꯝꯗꯤ ꯂꯩꯔꯣꯏ, ꯃꯇꯝꯗꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏ. ꯑꯗꯨꯅ ꯍꯥꯏꯁꯦ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡ ꯇꯧꯒꯦꯁꯨ ꯇꯧꯋꯣ, ꯅꯠꯇ꯭ꯔꯒ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯒ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯛꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯀꯦ ꯍꯥꯟꯅ? ꯑꯩ ꯅꯔꯁꯔꯤꯗꯩꯅ ꯀ꯭ꯂꯥꯁ 3 ꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯃꯨꯇꯣꯝꯕꯤ ꯗꯤꯚꯥꯏꯟ ꯂꯥꯏꯐ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯇꯝꯃꯛꯑꯦ. ꯑꯗꯨꯒ ꯀ꯭ꯂꯥꯁ 4ꯗꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯅ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ. ꯑꯗꯨꯒ 11-12ꯅ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯦꯁ ꯅꯪꯁꯨ ꯇꯝꯗꯥꯏꯅꯦ. ꯑꯗꯨꯒ 12 ꯃꯈꯥ ꯒ꯭ꯔꯦꯖꯨꯑꯦꯠꯅ ꯀꯩꯅꯣꯗ DM ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯇ ꯇꯝꯃꯦ. ꯆꯦꯆꯦꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯒꯦꯅ ꯈꯟꯒꯦ? ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝꯕꯩ ꯋꯥꯈꯜ ꯀꯩꯝꯇ ꯂꯩꯇꯦ. ꯑꯗꯣ ꯑꯄꯥꯝꯕ ꯃꯩꯇꯩꯒꯤ ꯃꯊꯦꯜ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯃꯊꯦꯜꯗꯤ ꯑꯩꯗꯤ ꯂꯣꯏ ꯄꯥꯝꯃꯦ. ꯀꯥꯡꯁꯣꯏꯗꯤ ꯍꯧꯔꯒ ꯏꯔꯣꯟꯕꯗꯤ ꯍꯧꯔꯒ ꯆꯒꯦꯝꯄꯣꯝꯕꯗꯤ ꯑꯩ ꯃꯩꯇꯩꯒꯤ ꯂꯣꯏ ꯄꯥꯝꯃꯦ. ꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯍꯥꯏꯔꯒꯅ ꯁꯧꯒ꯭ꯔꯤ ꯍꯪꯒꯥꯝ. ꯆꯦ ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯐ꯭ꯔꯦꯁꯔ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ? ꯄꯤꯕ ꯌꯥꯕ꯭ꯔꯣ? ꯌꯥꯏ. ꯐ꯭ꯔꯦꯁꯔ ꯑꯣꯏꯅ ꯌꯥꯝꯅ ꯍꯩꯇꯥꯔꯒꯗꯤ ꯌꯥꯔꯦ. ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ? ꯀꯂꯔ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ, ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ. ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯀꯦꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ. ꯍꯥꯏꯈ꯭ꯔꯦ. ꯆꯦ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥ ꯄꯥꯝꯒꯦ? ꯑꯩ ꯅꯣꯡꯃꯇ ꯈꯟꯖꯜꯂꯨꯗꯦ. ꯑꯗꯨꯝ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯂꯦꯡꯈ꯭ꯔꯦ. ꯀꯔꯝꯕ ꯈꯟꯁꯤ ꯈꯪꯗ꯭ꯔꯦ. ꯈꯪꯅꯤꯡꯕ ꯃꯌꯥꯝꯅꯤ, ꯀꯔꯝꯕ ꯈꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯤ ꯃꯥꯏꯁꯦ. ꯑꯗꯨꯝ ꯈꯪꯅꯤꯡꯕꯗꯣ ꯑꯗꯨꯝ DMꯗ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯑꯣ. DMꯗ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯑꯣ. ꯏꯟꯕꯣꯛꯁ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ. ꯆꯦꯆꯦꯒꯤ ꯁꯦꯂꯔꯤ ꯀꯌꯥꯅꯣ? ꯁꯦꯂꯔꯤꯁꯦ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ. ꯀꯌꯥ ꯍꯥꯏꯁꯤꯒꯦ? ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯅꯪ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ? ꯑꯩ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ? ꯑꯩꯕꯨ ꯀꯣꯏꯕ꯭ꯔꯥꯅꯦ? ꯀꯣꯏꯀꯣ. ꯀꯣꯏ. ꯑꯃ ꯀꯣꯏ. ꯔꯣꯅꯥꯜꯗꯣ ꯑꯣꯔ ꯃꯦꯁꯤ? ꯔꯣꯅꯥꯜꯗꯣ. ꯍꯧꯖꯤꯛ ꯀꯩ ꯁ꯭ꯇꯦꯠ ꯂꯩꯒꯦ? ꯀꯔꯅꯥꯇꯀꯥ. ꯄꯣꯛꯄꯗ ꯌꯥꯎꯔꯛꯄ ꯕꯔꯊ ꯃꯥꯔꯛ ꯂꯩꯕꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯣ? ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯕꯗꯤ ꯑꯣꯏꯗꯣꯏꯕ? ꯚꯤꯖꯤꯕꯜ ꯑꯣꯏꯗꯣꯏꯕ. ꯕꯔꯊ ꯃꯥꯔꯛ. ꯑꯗꯨꯗꯣ ꯏꯠ ꯗꯤꯄꯦꯟꯁ. ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯝꯕꯗꯣ. ꯑꯩ ꯗꯥꯛꯀꯨꯝꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯗꯤ ꯃꯣꯏ ꯀꯩꯁꯨ ꯈꯟꯗꯕꯅꯦꯕ. ꯑꯗꯣ ꯕꯔꯊ ꯃꯥꯔꯛ ꯍꯥꯏꯔꯒ ꯆꯥꯒꯨꯝꯕ ꯊꯨꯡꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯦ. ꯑꯗꯨ ꯃꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ. ꯑꯗꯒꯤ ꯑꯦꯌꯔꯂꯥꯏꯟ ꯑꯃꯁꯨ ꯃꯥꯟꯗꯦꯕ. ꯆꯦ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕꯁꯦ ꯑꯦꯖ ꯀꯌꯥꯗꯒꯤ ꯌꯥꯒꯦ? 18. 19 ꯂꯣꯏ ꯌꯥꯔꯦ. ꯑꯦꯂꯦꯁꯤꯌꯥ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗ ꯃꯃꯥꯡꯗ ꯀ꯭ꯔꯨ ꯑꯣꯏꯔꯝꯕ꯭ꯔꯣ? This is my first job. ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕꯗ ꯈꯣꯡꯗ ꯁ꯭ꯀꯥꯔ ꯂꯩꯕꯁꯦ ꯁ꯭ꯇꯣꯀꯤꯡꯅ ꯍꯥꯏꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯈꯣꯡꯗ ꯁ꯭ꯀꯥꯔ ꯂꯩꯕ꯭ꯔꯥ? ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯈꯣꯡꯗꯤ ꯀꯩꯁꯨ ꯌꯦꯡꯉꯛꯑꯔꯣꯏ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯅ ꯁ꯭ꯇꯣꯀꯤꯡ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯈꯣꯠꯄꯁꯨ ꯌꯥꯎꯔꯛꯀꯅꯦꯕꯀꯣ. ꯑꯗꯨꯅ ꯐꯖꯅ ꯀꯟꯁꯤꯂꯔꯅ ꯐꯥꯎꯟꯗꯦꯁꯟꯅ ꯐꯖꯅ ꯃꯦꯜꯂꯒ ꯀꯟꯁꯤꯜ ꯇꯧꯔꯒ ꯆꯠꯂꯣ. ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤꯅꯦ ꯗꯤꯃꯦꯔꯤꯠꯁꯀ ꯃꯦꯔꯤꯠ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯀ ꯑꯦꯗꯚꯥꯟꯇꯦꯖꯀꯔꯣ? ꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯔꯒꯅ ꯂꯝ ꯃꯌꯥꯝ ꯀꯣꯏꯕ ꯐꯪꯉꯤ. ꯑꯗꯒꯤꯗꯤ ꯐ꯭ꯂꯥꯏ ꯇꯧꯕ ꯐꯪꯉꯦ. ꯑꯗꯒꯤꯗꯤ ꯂꯦꯑꯣꯚꯔꯗ ꯍꯣꯇꯦꯜ ꯐꯖꯕ 5 star-ꯒꯨꯝꯕꯗ ꯂꯩꯕꯁꯨ ꯐꯪꯉꯦ. ꯐ꯭ꯔꯤ ꯐꯨꯗ ꯐꯪꯉꯦ. ꯑꯗꯒꯤꯗꯤ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯥꯟꯅꯕꯀꯣ. ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟꯁꯇ ꯀꯥꯟꯅꯕ ꯄꯤꯕ ꯂꯩꯔꯦ. ꯑꯗꯒꯤꯗꯤ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯂꯩꯔꯦꯀꯣ. ꯀꯣꯏ ꯆꯠꯅꯤꯡꯉꯁꯨ ꯑꯗꯨꯝ ꯐ꯭ꯂꯥꯏꯠꯇ ꯇꯧꯕꯁꯨ ꯌꯥꯔꯦ. ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯤꯀꯦꯠꯇꯣ ꯌꯥꯝ ꯍꯣꯡꯉꯕꯅꯤꯅꯀꯣ. ꯑꯗꯨꯒ ꯃꯥꯏ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯗꯀꯣ ꯑꯩ ꯅꯥ ꯇꯥꯗꯦꯕ ꯐꯖꯅ ꯍꯧꯖꯤꯛ. ꯍꯥꯏꯗꯤ ꯅꯥ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯉꯪꯉꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯊꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯑꯣꯏꯌꯦ. ꯑꯗꯨꯒ ꯁꯝꯁꯨ ꯌꯥꯝ ꯀꯦꯜꯂꯦ. ꯑꯗꯨꯒ ꯕꯦꯛꯕꯣꯟꯒꯨꯝꯕ ꯁꯤꯁꯦ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦꯕꯀோ. ꯑꯗꯨꯝ ꯁꯣꯟꯊꯔꯛꯀꯅꯤ ꯁꯔꯨ ꯁꯔꯥꯡꯁꯦ. ꯑꯗꯒꯤꯗꯤ ꯁꯣꯔꯠ ꯇꯥꯏꯝ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ. ꯑꯗꯣ ꯁꯤꯉꯩꯁꯦ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯦꯕ. ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕ ꯅꯪ ꯑꯍꯥꯟꯕꯗ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ? ꯀꯞꯀꯅꯤ. ꯃꯔꯝꯗꯤ ꯃꯁꯛ ꯈꯪꯗꯦ. ꯏꯆꯤꯟ ꯏꯅꯥꯎ ꯀꯌా ꯁꯨꯒꯦ? ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯅꯨꯄꯤ ꯉꯥꯛꯇ 6, ꯑꯩꯅ 5 ꯁꯨꯕꯤ. ꯀꯔꯤ ꯔꯤꯑꯦꯛꯁꯟꯅꯣ? ꯆꯦ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕꯗ ꯇꯤꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔ ꯍꯥꯏꯕꯤꯌꯨ.
ꯃꯥꯒꯤ ꯇꯤꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯣꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯣꯏꯒꯤ ꯌꯥꯁꯤꯅ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯗꯤ ꯌꯥꯝ ꯀ꯭ꯔꯨꯀꯦꯠꯀꯨꯝꯕ ꯑꯣꯏꯕ ꯈꯣꯠꯄ ꯇꯥꯔꯒꯗꯤ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯦ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯅꯣꯏꯅ ꯇꯧꯗ ꯌꯥꯗ꯭ꯔꯦꯒ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯄꯥꯝꯖ ꯇꯥꯔꯒꯗꯤ ꯅꯁꯥꯅ ꯑꯁꯤ ꯀꯝꯄꯜꯁꯔꯤ ꯅꯠꯇꯦꯀꯣ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯕ꯭ꯔꯦꯁ ꯐꯥꯕꯗꯣ ꯑꯗꯨ ꯐꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯇꯤꯠ ꯑꯦꯂꯥꯏꯅꯔꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯐꯥꯗ꯭ꯔꯁꯨ ꯌꯥꯕꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ ꯆꯦꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯕꯦꯁ ꯐ꯭ꯔꯦꯟꯂꯣ ꯃꯥꯏꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯂꯩ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯁꯤꯃ ꯍꯥꯏꯕ ꯂꯩꯇꯦ ꯀ꯭ꯂꯥꯁ 12ꯒꯤ ꯔꯤꯖꯜꯇ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯇ꯭ꯔꯗꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯅꯠꯇꯦ ꯑꯗ ꯗꯤꯄꯦꯟ ꯇꯧꯗꯦ ꯑꯗꯨꯝ ꯌꯥꯏ What's the funniest thing you've done to get your crush? To get your crush attention ꯍꯥꯏꯗꯣꯏꯔꯥ ꯃꯥꯅꯦ ꯑꯩ ꯀꯩꯗꯧꯕꯤꯒꯦ To get your crush ꯂꯩꯕ꯭ꯔꯣ ꯑꯗꯣ ꯊꯥꯏꯅ ꯁꯤꯡꯒꯔ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯄꯥꯝꯕ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ funniest thing ꯍꯥꯏꯗꯣꯏꯔꯣ it's not that funny I guess after like hearing his or her song I cried ಕಪ್ಪೆ ꯄꯥꯝꯖꯃꯟꯕꯒꯤ monthly income ꯌꯥꯝ ꯍꯪꯉꯦ monthly income say I can't tell you this ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯧꯒꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯃꯒꯤꯁꯨ after 3 months ꯂꯩꯔ ꯀꯧꯕꯅꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛ ꯀꯦꯕꯤꯟ ꯀ꯭ꯔꯨꯁꯦ ꯗꯤꯁꯦꯝꯕꯔ ꯀꯧꯈꯤꯗꯅꯀꯣ ꯀꯧꯇꯥꯔꯒꯗꯤ after 3 months ꯑꯣꯏꯇꯥꯔꯗꯤ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏ ꯀꯧꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯀ꯭ꯔꯨꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯌꯥꯝ ꯑꯣꯏꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯝ ꯀꯧꯗꯕꯅꯦꯕ ꯀꯩꯒꯨꯝꯕ ꯅꯣꯔꯃꯦꯜ ꯇꯥꯔꯒꯗꯤ ꯑꯗꯨꯝ every 3 months ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨꯝ ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯆꯦꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯏꯐꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯌꯥꯝ ꯆꯦꯟꯖ ꯇꯧꯒꯦ ꯆꯦꯟꯖ ꯇꯧꯕꯁꯦ lot of changes ꯀꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩ ꯃꯤ ꯉꯝꯗे ꯍꯥꯏꯕꯗꯤ ꯐꯥꯎꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯀꯩꯝꯇ ꯃꯤꯀꯤ ꯊꯤꯅꯦ ꯄꯨꯔꯥ ꯃꯤꯀꯤ ꯊꯤ ꯀꯩꯝꯇ ꯃꯤꯉꯣꯟꯗ ꯁꯤ ꯍꯥꯏꯕꯕꯨ ꯉꯝꯃꯝꯗꯦꯕ ꯑꯩꯅ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯕꯨ ꯉꯝꯗꯦꯕꯀோ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯩꯁꯦ ꯑꯦꯝꯁꯨ ꯌꯥꯎꯕ ꯑꯗꯒꯤꯗꯤ ꯕꯣꯠꯀꯨꯝꯕ ꯀꯥꯔꯛꯄ ꯑꯗꯒꯤꯗꯤ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟ ꯊꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ tꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯉꯝꯕ ꯍꯧꯔꯦ in the sense ꯐꯥꯎꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤ ꯔꯥꯏꯠꯇꯣ ꯈꯪꯉꯒ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯗꯨꯝ ꯉꯝꯖꯔꯛꯑꯦ ꯑꯗꯨꯒ ꯏꯚꯟ ꯑꯩ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯔꯐꯥꯎꯗ ꯑꯍꯥꯟꯕ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯁꯤꯃ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯨ ꯀꯩꯝ ꯉꯝꯃꯝꯗꯦꯕ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯍꯣꯏ ꯆꯠꯄꯤꯗꯣ ꯑꯩꯅ ꯂꯥꯟꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯍꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤꯅꯦ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯁꯤꯃ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯂꯥꯟꯗ꯭ꯔꯗꯤꯀꯣ ꯑꯩ ꯑꯗꯨꯝ ꯆꯣꯡꯊꯣꯛꯑꯒ ꯑꯩ ꯂꯥꯟꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯁꯦ ꯁꯤꯕꯨꯗꯤ ꯉꯝꯃꯛꯑꯦꯕ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯆꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯑꯦꯝꯁꯨ ꯌꯥꯎꯔꯛꯄ ꯑꯗꯒꯤꯗꯤ ꯚꯣꯠ ꯂꯦꯞꯄꯛꯄ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟ ꯌꯥꯎꯕꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯃꯥꯡ ꯊꯣꯛꯄꯗꯣꯉꯝꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣই ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯝ excuse me ꯑꯗꯨꯝ ꯃꯤꯗꯜ ꯐꯦꯃꯤꯂꯤꯅꯤ ꯌꯥꯝ ꯋꯥꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯥꯕ ꯋꯥꯠꯇꯦꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ small family. Did you join any aviation institute before applying? Yes, I do join. If yes, which institute type? It's Abject Learning Imphal, Singzamayda Laibane. Che hayengwai cabin crew oramdaida chena help tawbiuko. Adum angola oi changjarak pami ko di ma ina loi help tawai ko. Adum hairo khang da basingdo. अदुगा क्वेश्चन जंग अनंबना कई लमदैनो चाही क्या सुरगे अगी वेट अदगी हाइट कयानो अदगी अगी बीएफ लेब्रा अदु मुंगाता हंगेबको अदुना अदुगी क्वेश्चन मैम दुगी समलप आंसर आई हाइजरमगे अगी चाही 23 अदुगा अगी वेट ना हौजे हौजे 54 kg लगे अदुगा अगी हाइट ना 164 cm अदुगा अगी लमना वबगाई लमखाई बाजार दगिने अदु क्वेश्चन दे फाइल सलसी मथंगी वीडियो तौनबको कंटेंट खरा मयामना सजेस्ट तौबिरओ अदुगा वीडियो से स्वाइदा लसिलगे अदु मयामना वीडियो से नुंगाइ बितारगदी लाइक तौबिरओ सब्सक्राइब तौबिरओ अदुगा कमेंट सु पिबिरओ अदुगा सिगी कमेंट सिदा अदुमाना मना क्वेश्चन जे मचंग ओइबा हंगनिंगेबको मचंग ओइबा हाइसे नंबना आइगे जॉब कार्ड रिलेटेड ओइबा हादि दुम मयाम सु खंगनिंग याविदनको
cabin crew gi matang da hangning ba mayam do comment da loi iramo aduga noma ai phasana comment pajarake aduga answer do mayam da khudol tamjarake adu mayam video sar lesirake. Bye guys. Thank you for watching aduga mathangi video da. Thank you.